ngasi oiba latest update khara thamjage nupagi asi baksang ama leiramle moreda hauzik Kukisingna CRPF lauthu haina khongjang jangsili Tiger NIA na naikaiga dauri Tiger road ni haiba lambi sangabu numita Kuki terrorist Tiger na nupi angangsu sigani haibagi matungda zirigi Meeoi taruk sikhibani haina Suchandra iduka semboy maitena thamakli Mamang sahigi taramathoida Zakhuradoda leiba CRPF ki posta landakhiba amadi maitegi yum kaya maithakhiba du mahaki kaman makhada sathakhibani haina phongna haikhiba KNFP ki Tiger kauba amagi mathakta NIA na thigatpa haukhre Zirigi Zakhuradogi thaudokta CRPF ki posta phongna masana kaman oirga tawkhibani haijakhiba Kuki terrorist Tiger ki mathakta NIA na case ama charge sheet tawkhre NIA na KNFP Commander Tiger Mathakta Thijinkhre hokre haukiba sahigi November tang taraga mathoida Zeribamgi Zakhuradoda Central Reserve Police Force CRPF ta landakhiba madi maitegi yum kaya maithadokhtuna amang ata thoankhiba du masana tawbani haina phongna haijakhiba Kuki National Front P KNFP gi Commander Tiger gi video ama social media platform oiriba YouTube channel da viral oirakpadagi NIA na mahaki mathakta thigatpa hokre haina national media ama oiriba NDTV na report tawrakre pawasna makha tardun hai KNFP ki commander ni haidaba Tiger na hairiba thogdok aduda Tiger masayawna mahaki kangbusingna thoankibani haina phongdokhiba wafam aduga mari lenana NIA na viral oiriba video adu evidence oina witness anigi mamangda download tawraba matung pen drive ta hapsinduna envelope amada sin tawraba matung section 105 Bharatiya Nagarik Suraksha Sanhita BNSS ki mathakta electronic evidence oina NIA kota langkhalaki ko na evidence adu accept tawraba matung makha tana Tiger hairiba mistake asigi mathakta thejin humjinaba pen drive adu NIA da amuk khusinakibaga loina KNFP na suspension of operation sugi chana kanglon sing thugairabra haibagi matangda su NIA na thejinbagi thabak chathaba haukhre haina pawasna makhatari bombula thaduna aki akang pohanganu haina Kukisingi warning pikhre Kaksing CDO unit na rifleman amadagi yamlaba WY tablet fagatkre uyok singda BSF percent singa Kukinupi singa awai akhum tangrakre mipan tangdaba iromdom lepsaba Manipur nation ama sagatminasi YK Diren Saparmainada total shutdown haukhre tayar mai thaduna lambi thingkhre economic blockade ki mathakta ngasidagi ko tugi total shutdown ni khongjang haukhre uyok singda CRPF thajinbagi kangpokpida shutdown tawkhre Saparmainada muslim na purakpa sana thaknaba sing Kukisingna mai thakre amadi total shutdown tawkhre hairi ngarang Brahmada Kuki ani Kukilen yaukhre hairi singda lolai tabaga sap manare Kuki militant singna aphaba makhangi khulai paiduna Twrkpada kanasu athingba pide Kangpok PSP Kukisingna attack tawrakpada asok apan nangle